Ukhrul bu Taru Tananba city Amot-Akai Ukhrul gi Meeyam tholaktuna lambida sakhairamba plastic bottle yauna Amot-Akai singa se Sengdokhre panbaya badi handak ta pangthokiba Sirui Lili festival amadi Ukhrul da lakpa miyoi singa lambi gi nak yeta sakhairamba potlam kyana yengbada masak thihan bagi matangda lamda masigi media da Pong Kibalai Krabani, Nasi Anisuba Tankaki oina volunteer Samaga Kunlomna, Sharuk Yaduna kilometer Kunitoi Rom, Sangno Ukhrul Dage, Fongrai Fawgi Lambi Parinda, Chakairamba Amot-Akai Sing Komzinduna Mapam Saba Yengduna, Ningtina Loisin Ki, Panbayabadita Sikini Panda Su Ahanba Tankaki oina, Ukhrulgi Nupa Nupi volunteer, Marputaretna Tholaktuna, Fins Corner Dagi Ukhrul Power kilometer Kunlom, Sangba Lambi Parinda Sakairamba plastic bottles sing Amasung Chana Taknaba Yumlak Popotlam Sing, Miyamna Sakairamba adu khomjinduna mafam jana loisin khiba laikhrabani hiramasiga mari leinana social media da miyam dagi mateng nibada tangkhul kanglup dagi chauna tengbang phangki miyam na chauna tengbang pirakpa asina maram oiduna lamtun sengdoktuna lu henbagi thoram ama pangthokpa ngambani haina ngasigi thoram adu da saruk yakiba volunteer singna phongdokhi ngasigi lamtu sengba amadi lu henbagi thoram adu da social advancement hungpung unit ki nupi member sing Carrier, Pathfinder, Langdang, Longhar, Sirui, Ginha, Oibasing, Amasung, Mahiroi, Lupsing, How Riders, Hill Roster Sports Academy, Maifung Production House, Youth Light, Amasung Atay, Tawai Yauba, Miyoi Kiana Saruk Yaki.